Kuki Militantsingna Henna Chaoba Nongmei Uttuna Meiteilon Ngangduna Seasonabagi video ama social media da viral oirakle. Video asida Kuki terroristsingna Henna Chaoba Nongmei ama paiduna aki akang piba wahiwata khara ngangba adu uli. Nongmei adu yengbada chorakna phuttaruk muk sangba oigani khalli. Kuki terroristsingna maru oina US na saba khulaising seasonai. Khulaising asi Thailand amadi Myanmar fauduna laklaga India gi Northeast state sing das mangling torok pani thajanari. Le ko e khoi la ngairamo e khoi na handak toga dabani sala nungai gani ko. KSHETRIGAO da drakta chenaba ama FABA CHANGLUBA inspector ama THANGNA THILLAKLE Imphal East district ki manung chanba KSHETRIGAO yungkhaibam laikai area da ngarang police na drug LALLONBA mioi ama FABA CHANGLUBada miyam na irang horakpadagi police inspector ama asopan nangkre. Thaudok asigi matangda press na phangba pau amagi matung ina ngarang numidang pung 8 lom tarakba aduaida Imphal East district police ki team amana drug ki case amaga mari leinana KSHETRIGAO yungkhaibam laikai gi area da MD Naga Chaoba mioi ama FABA changki Maduda masing yamlaba miyam thoraktuna police ki thabak thoram singda ayat apan pikhi police amasung miyam ani gi marakta ngahak muknari ngai gi talak aduda Manipur police ki inspector Rajib ki khutta thangna thilakhibani hairi miyam na akan mamongda athingba pirakpa loinana police ki maikeida asopan nangba yawrubasu MG Najakatpu mafam adudagi namdana pharaba matung police station da purakhi ngarang chatharakhiba miyamgi attack adugi matangda Manipur police ki akhannaba team amana thijinba hokre hairi NIA na fakhiba miyoi taret adu Manipur gi isudagi nathainaba hotnare handak da fakhiba American ama Ukrainian taruk ki thongda handak da fakhiba American ama Ukrainian taruk ki thongna India da akaiba leiroi haina Amit Shah na phongdokre NIA na handak fakhiba American ama amasung Ukrainian taruk na zatharam liba thong aduna leibak ki security da thoidokna kaiba thon bagi wafam leiroi haina Union Home Minister Amit Shah na phongdokre adubu leibak asigi miyoi kayanadi makhoi taret fakhiba gi thodok adu haujik Manipur da thokliba issue asiga mari leina han Haujik Manipur da thokliba issue asiga mari leina handanaba hotnare haina maran siri Kolkata Lucknow amasung Delhi da NIA gi team amana American ama amasung Ukrainian taruk phaba laikhrabani hairiba miyoi adu Mizoram phawrga Myanmar chatnaba honabada NIA gi team amana fakhibani Myanmar chatnabagi lambi ama oiriba Myanmar chatnabagi lambi ama oina India gi mafam khara phawbada leibak asigi security da thoidokna kaiba pibagi wafam leiroi Ukrainian adu Myanmar da chatlaga training tongnaba hotnabada lamkhangdagi fakhibani makoina Mizoram da changlakpa matamda foreigners na paigadaba permit loina rakhiba leite leibak ki security da akaiba thualakadaba leiragadi mapan leibak ki miyoi changlakpada athingba thamgani adubu handak fakhiba miyoi adudi India gi security da thodokna kaiba pibagi wafam leite haina Home Minister na phongdoki zatliba March kuntraga mathoi phawgi manungda Naxalite ki zatliba March kuntra mathoi phawgi manungda Naxalite ki ihoma pungphana namthagani haiba lengaki firep aduga mari leina hangkiba wang amada Home Minister na hai Naxalite singna mamangda chatharamba attack singam anaba mawngda leibak asigi mafam amatada khudongthiba thodok thoanba ngamdre manung hanjanba mafam singda changbat sagatpagi thabak thoram sing mapung phana paikhatpa maramna Naxalite ki ihauda miyamna sagotpagi sang hantarakle haukiba March 13 ta NIA gi team amana airport ahumdagi American ama amasung Ukrainian taruk unlawful activities prevention act ki makhada fakhibani hairiba American adugi maming Bendak kawi Libya da leiduna mapam adugi civil war da saruk yarubugi damak kumjalising ani taraga mathoi da farga jail da leirureba miyoini tungda mahakna Sons of Liberty International kauba lup amalingkhatuna conflict zone da leiduna lupsing da military training pibagi thabak paikhatuna lakhi farba Ukrainian taruk adudi Harba Petro Sylvia Taras
Ivan Chukmangrowski, Stephen Kit, Marian, Stekepen Pit Marian, Honsarok Maxim Amasung, Kamikski Vector Kawi, NIN file Tourakli FIR Gimatung inna Ukraine Macha Taramari India the Tongan Changlaki, High River Musing Adugi Manungda, what? Taruk Guati the Changlaki Manipali NSN IMG Kadar Mari Hat Kibagi Mayokta Miamna Ukru District Pumbasa Down Tourakli Handakta IMG Kadar Karana Embus Togduna Lupasigi Eastern Flank Measure Amayauna Makok Thongba Kadar Mari Hat Kibataudo Adu Yaninda Fongdoktuna Tangkulgi Miamna Ngarang Ukru District Headquarter da Wung Tangkulgi Regional Gi Office Mai Thadana Mang Tahan Krabatungda Ngasi Nomagi Oina Ukru District Pumbasa Down Tourakli Wung Tangkun region ki manung sanna laiba Hongbai village ta Naga army ki personnel mari hat chibagi thong adubo All Naga Students Association Manipur ansamna condemn Tourakli Lup asina thador patserol amana hai apun bagi saktam sagat pagi tangai fadaba tanpam laklaba matam asida Naga army ki personnel hat chibagi thong aduna phurup asigi miyai punamak taning ba kahelle Zairak Sida Chief Minister Yumnam Kemchana Ukhrun District Khundariba Tangkhul Naga Phurup Kimiyai Sing Pung Phadabinaba amasung Laingakna Law and Order ngaknaba honariba asida mateng pangbiu haina appeal tawkhre Lanjennariba ikau khunjasingna yumsanaba lam leitringaida yumsanaba sel pirakano haina laingakta handokre Yum Sapam Lightning the Yum Sanaba Sel Pirakano Haina, Relic Pemta Ladyba, Iko Kunjasingna, Sombung Video Gi Kutanga, Langana Pirak by Yum Sanabagi, Ahanba Face Gisan Pam Handokre. Ngasi Sombung Amasung Saziwa Relic Pemta Ladyba, Iko Kunjasingna, Sombung Video Office da, Langana Mung Amagi Yum Sanaba, Lupalak Ahumpigan Haina Loktokiba, Sanpam Dagi, Ahanba Tankaki Oina, Ikogi Imung Amagi Pirakba, Lupalising Nipugunipan. Apunba imung yangkaigi lupa lakun mari puduna laki Khunjasingna lakpada video yoroktabadagi junior video da sanpam sing adu sinaramki yum sanaba pirakpa sanpam handokpaga loinana longjam basanta maitai koba khunja amana phongdorakpada laingakna relief camp ta lairiba IDP singi nauna yum sabada hana lairamba yumgi phibam yenglaga lupa lak manga taret amadi tara pinanaba category khaidoknaba thorang torami PR legak lairaba matungda punna lupa lak ahumda temlaga yum sanaba sanpam pigani haiduna selfie ba horakpadagi khunjasingna lupa lak ahumna yum saba ngamloi haina handokhi haujik amuk lupa lak ahum piragani haiduna account ta sel kablakle lupa lak ahumna yum saba konaroi da bakak natana haujik ikauda amuk hanjinba yabagi phibam leitri hanjinba yarba dolai thabi phawba changhandriba ikau khunjasingda yum sanaba sel piraklibasi sel loisin khigani Lauzaroi haina DC yauna mari lainaba official singda yum sabagi sel kablakanu haina berak haijarabasu kablakpadagi sel handokhibani hairi Census ki matam lepsilakpada luptara mari na piyandaba phongdokre junaba thabak lokholaktrabadi akan bakhungjang changsinaba sem sare haina en santana phongdokre Manipur laingakna census amasung special intensive revision SIR ga mari laina halakgi matangda organization tara mari gi apunba civil society organization CSO singi convener santana nunang ba phongdokre kaisampatta leiba ipaki office ta pangthokpa pawgi mifam amada mahakna hai hiram asigi matangda laingakna mathau taba thabak thorom paikhalaktrabadi akan ba khongjing changsinaba sem sare Haujik Paubagi Oina Special Intensive Revision National Register of Citizen NRC Amasung Census Ki Matangda Laingak Ngamayek Sengba Pirep Amata Lautok Palaitri Handakta State Laingak Ki Spokesperson na SIR Hana Pangtok Laga NRC Amasung Census Pangtokani Haina Pongdoki Matung Tarak Pada Chief Minister na Miyamgi Apamba Maungda Census Pangtokani Haina Pongdok Palaiki Manipur ga lonari bangam khai sambal ningthina khadaba maramna matam kaya gi mamangdagi mitop kaya ayaba yaudana set asida jangsil i haiba pumna magna khangnar bo apamni
Ministry of Home Affairs nasu namkhai wangmadagi mitop kaya ayabi yauduna changlakpagi wafam laingakna hiram asigi matangda civil society organization singa ningthina tanaba tawdana thabak paikatpa chumde census ta mathau tawgadariba enumerator khanbagi matangda mahakna hai state asida hauji thokliba wathok asi yenglaga village subdivision da enumerator asamba natte constituency adugi local MLA na FABA separate administration gi demand tawduna leiringai gi cherak asida gari maram gi henglepta census tawnaba akhanaba kanglup amagi miyoi sing enumerator oina khankhibano haibas achoba wahang ama oiri state asigi subdivision mapanda amuk hanna census tawgadabani haiba high court ki yathang phawba lengangna tawsadabagi maram karigino haina hangladuna mahakna hai mikok thibaga mari leinana miyamda leiriba chamamnaba sing chief minister na hojik phawba kohanba ngamdri hiram asigi matangda lengakki maikaidagi mayek sengba firep ama lauthokpa mathau tai athuba matamda civil society organization singa mifam ama pangthoktuna miyamgi chamamnaba koannaba state lengangna honafam thoi khwaidagi maru oina khanagodarbu wafamdei mataw karamna mitop khandokadagi haibagi matangdani karigumba lengakna hiram asigi matangda miyamga tanaramdana nakal namatagi oiba mongda makhata na mikok thibagi thabak paikhallaklabadi CSO singna democratic oiba khongjang kya changsilakpa yai haina phongdokhi Myanmar gi junta che presidential mikhalda mirep oina ba nominate tawkhre Anoba president ki mikhan pangthoknaba mirep oinabagi damak Myanmar gi military junta gi luchingba Ming Ong Lengbu mirep ohennabagi matangda nominate tawkhre kumja lising ani kunya mathoida ku tawduna Myanmar da lengak paikiba Ming Ong Lengna kumja lising ani taraga mathoidagi hauna Myanmar gi armed forces luchingduna lakibani leibak asigi nauna pangthokkiba parliament ki lower house ki mifamda Mi Ong yauna miyoi ani vice president gi mirep ohennaba nominate tawkhi upper house na sumyoy ama vice president mirep ki nominate tawgani house animang na laibaki anoba president ama khannaba matam lauthoklagani military ganaknaba political party amana general Ming Ong Leng gi ming propose torokpada maikai amatadagi ayat papirakhide amaromda Ming Ong Leng na mirep oigadaba maramna commander in chief ki pham thadokhi US Iran gi lan laing bada siznaba MRI machine thabak lep kadori West Asia da thokliba lan asina malem gi thau phangdabagi awaba mayok nahanbagi mathakta ana laing bada siznariba MRI scan thabak lephan gadori Strait of Hormuz thingjin khibana malem bi mafam ayambada thau phangdabagi awaba mayok nari masidagi hena khudong thiningai oribadi helium marang kaina phangdabagi matangdani US Geological Survey ki report matung ina mamang chahida United States na malem gi tongan ba mafamda helium cubic feet million humpugu humdoirom supply tawki Strait of Hormuz thingjin khiraba matung da Cape of Good Hope na singba atopa koithokpa lambi sing phawraga potjoi hondok honjin tawbada matam henna changbaga loinana maman chu hengalakpagi phibamda leiri malem gi oina helium khwaidagi changwangna puthokliba Qatar amasung US ni laibak ani asi pullaga malemda siznariba helium chada humfurom puthokli MRI scale lobada tangai fadana siznariba polam ama oiriba helium marang kaina phangdragadi malem gi mafam ayambada ana laeng gi thabak thorom singda chauna apan mathorak bayai haina thajanari